Tawal district ke manung chana laiba Heirok part 2 amadi Heirok part 3 marak Heirok litan gi turel mathakta sariba Heirok Chingdompok RCC bridge ase Saba Loisindana laibana maram moiraka miyamna awaba kaya mayoknari haiduna YDC club ki thongmi sing maira paibi amadi leikai gi miyamna ngasi Khongjang Chngsinkhre thong ase haukiba chahi lisingani taramanga da thokiba isingi chauna maram moiduna hana lairamba RCC bridge tekhibane Makatana Hausik Sariba RCC bridge ase lisingani tara taruktige Saba hokibane dubo chahi taret suraklaba fauba Loisindana leiri amari thong ase Saba da chathariba thabak thawung singda miyamna penba hoitre hari Heirok part 3 litan wangmagi YDC club ki secretary Devarta Sarmana phongdorokpagi matungina thong ase Loisinbinaba masing thingamdana hairabasu ngasi fauba mari leinaba singna thausadana leiri amade thong ase Loisinaba daitya lauduna deadline ama piba ngamba mi amta thong sariba mafam asida leitaba amade thabak suriba miyoi singda hairurabasu yana ba wahai sing haiduna leithoktuna leiba amade thong ase Loisinbagi matam pibasu ngamdre Athubada thong ase ge contractor na thong sariba mafam asida laktuna club amadi leikai miyamda thong ase Loisinbagi matam ama pibinaba mafam su thamlakle makna makatana hai maduri thong ase Heirok ki amadi chingmi singi khul sing Wabaching Thamlai Haino Khong Konai Thong Paring Tong Thabi Kaithel Khoibu amasung Machi gi khunja mayamgi lifeline oiriba mane amadi thong ase yadabana maram oiraga matam kuina dadi praja singna awaba kaya mayokna tuna laklibane diversion oina sembiriba uba ki thong ase su matam chana yengsin bidaba semjin sajin bidabana maram oiraga thong ase dagi miyoi ani taduna asokapan nangduna khudong chadaba kaya mayoknari Maramaduna diversion tauduna semlamba thong asisu khudong thiningai oibadagi miyamna thingzile makatana thong asi akaknaba matamama amada Loisinbinaba Manipur ke chief minister and Biren Singh amade Heirok Rcc ke MLA T.H. Radhesham ge mideng changbiyo amade Prazamiyam ge awaba se kokhanbiyo haiduna chief minister ge puning chingsilakle thong asibu sariba contractor amadi mari leinaba official singna numit nini gi manungda thabak ton thoktrabade akanba khongjang kaya changsin gani amadi Prazamiyam amabo kudong chadaba mayong nahanbagi damak contractor gi mathakta logi action laukhatnaba wakat sing laukhalagani haina phungdoki